Manipur gi irang asida angang lising kungamanga rom internally displaced oidi hairiba angang sing asigi right mapung fana fanghanaba miyamna maruoina social media seasonary basingna achumba lambida changsin minase haina Manipur Commission for Protection of Child Rights ki chairperson Kaisham Pradeep Kumar na appeal tawrakle wafam asing asi Manipur Press Club tapangthokiba laikidraba paumi Khelen Thokchom gi humfugamari shuba mapokomon gamari lainana numit nini chathagadaba media workshop haudokpagi thauramda Kaisham Pradeep Kumar na phongdokhibane thauramadu Khelen Thokchom Trust Manipur na sinduna Manipur Commission for Protection of Child Rights amasong Manipur State Legal Services Authority gi matenga loinana pangthokhibane thauramadu da Kaisham Pradeep Kumar na makha taraduna Manipur da lisingani kunga humdoi me ahumdagi thorakliba irang asina lanjen aduna leiriba angang singi awaba amadi khudong chadaba sing miyam da khanghanba amadi makhoi gi mateng panghanaba hotnaba haiba si yamna aphaba thabak amane adubu social media gi platform singda angang da prompt tausinduna wangang hanba amadi angang gi emotional tranquility thogaiba yaba thabak tawduna miyam gi sympathy lawnaba hotnarabadi child right ki mityeng da tawriba thabak adu afaba oirabasu aranba khongthang ni haina lawgane maram asina angang singi fangfam thokpa right mapung fana fanghanba haiba si ahal loiraba singna thodang chapchana lawbigadabani amadi angang singi kananaba thabak tawbada achumba lambi da punna changsin minase haina appeal tawkhi thauramadu All Manipur Working Journalist Union gi President Bijoy Kakching Tabam, Editors Guild of Manipur gi President Khogendra Khomdram, Khelen Thokchom Trust gi Founder Thokchom Mcpcr Saruk Yakhi. Thauramadu gi Technical Station the Advocate Tiam Raj Kishore amasong Paungmi Laivon Jimmy Lamkangna Child Rights ki matang da resource person oina wangangki. Koi social media da mapungina uri sidi angang je ki right chu lei leitaba angang je akoina haiba loina tawaiba tawgadaba aduga mangon at the end receiver ama karigmo pot khara phangaga di akoina ma se protect tawrobani kana khanbagi mo masapase masi phongdokpa chumi social media si yamna impact leibonina handaki lanji da ina yam nungai taba haitare mai tawrido afaba thabak ni haigasu chumba approach tawdabdo amju amadi leiriba media gi organization singga pullaga ama sinjage kale social media mayam masigi handle tawri mayam si pullaga masi kamaina regulate tawni in a better way